ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁꯅꯥꯂꯩꯕꯥꯛ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯠꯌꯥꯝꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯦꯂꯩ ꯏꯟꯈꯠꯂꯛꯄ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯦꯂꯩ ꯁꯛꯇꯆꯨꯗ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯂꯤ꯫ ꯐꯖꯔꯤ ꯃꯇꯤꯛ ꯅꯨꯄꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯌꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯦꯂꯩ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯟ ꯆꯥꯁꯤꯟꯗꯨꯅ ꯂꯝꯕꯤꯗ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯂꯤ꯫ ꯃꯇꯥ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯊꯣꯏꯅꯨꯕꯨ ꯀꯧꯊꯣꯛꯏ꯫ ꯊꯣꯏꯅꯨ! ꯍꯣ ꯊꯣꯏꯅꯨ! ꯊꯣꯏꯅꯨ! ꯃꯁꯤꯅ ꯃꯤꯅ ꯀꯧꯔꯤꯒꯁꯤ ꯇꯥꯔꯣꯏꯗꯝꯅꯤ꯫ ꯍꯣ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯅꯥꯄꯪꯕꯤ! ꯍꯣ ꯇꯥꯔꯦ ꯇꯥꯔꯦ! ꯍꯩꯃꯥ ꯃꯦꯂꯩ ꯅꯪ ꯂꯥꯛꯑꯕꯣ? ꯀꯩꯅꯣ ꯊꯣꯏꯅꯨ? ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯃꯤꯅ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦꯍꯦ, ꯐꯅꯦꯛꯁꯤꯃꯇꯪ ꯍꯣꯡꯗꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯁ ꯇꯜꯂꯤꯍꯦ ꯅꯪꯁꯤꯗꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕ? ꯉꯔꯥꯡꯅ ꯑꯗꯨꯛ ꯐꯖꯅ ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯍꯥꯏꯅꯔꯒ ꯌꯥꯗ ꯇꯧꯔꯤꯅꯤꯍꯦ ꯅꯪꯁꯨ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯌꯣ, ꯀꯨꯏꯔꯣꯏꯁꯦ꯫ ꯑꯩ ꯐꯅꯦꯛ ꯑꯃꯇꯪ ꯐꯠ ꯍꯣꯡꯗꯣꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯐꯤ ꯐꯅꯦꯛ ꯑꯗꯨ ꯍꯣꯡꯗꯣꯛꯑꯒ ꯑꯃꯨꯛ ꯁꯠ ꯊꯣꯛꯂꯛꯏ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯂꯥꯎ ꯆꯠꯂꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯧꯅꯗꯨꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯣꯏꯅ ꯂꯥꯛꯏꯕ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯊꯣꯏꯅꯨ ꯇꯥꯒꯣꯔꯣꯕꯁꯦ, ꯑꯁꯤꯗ ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯪ ꯉꯥꯏꯍꯥꯛ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯑꯩ ꯏꯊꯟꯗ ꯉꯥꯏꯕ ꯌꯥꯝ ꯇꯜꯂꯦꯕ꯫ ꯍꯣꯏꯕ ꯀꯨꯏꯔꯛꯑꯣꯏꯕ, ꯐꯠ ꯎꯅꯔꯒ ꯊꯣꯛꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯒꯣꯔꯣꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯇꯥ ꯒꯣꯔꯣꯕ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩ ꯉꯥꯏꯔꯝꯕ? ꯑꯣ, ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯥꯏꯅ? ꯀꯨꯏꯔꯦ ꯏꯕꯦꯝꯃ, ꯌꯥꯝ ꯊꯤ ꯀꯨꯏꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧ ꯂꯩꯒꯦꯕ ꯅꯌꯨꯝꯗ? ꯑꯩꯅ ꯉꯥꯏꯔꯝꯅꯤ ꯀꯥꯏꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ ꯅꯪ? ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯈꯪꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯁꯦ? ꯑꯩꯕꯨꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯦꯕ, ꯑꯗ ꯏꯇꯥ ꯊꯣꯏꯅꯨ ꯉꯥꯏꯔꯤꯉꯩꯗꯅ ꯊꯦꯡꯈꯤꯅꯦ ꯈꯪꯉꯕ? ꯍꯣꯏꯁꯦ, ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯅ ꯅꯪ ꯎꯅꯁꯦꯅ ꯀꯧꯔꯤꯅꯤ꯫ ꯀꯔꯤ ꯋꯥꯅꯣ ꯇꯥ ꯒꯣꯔꯣꯕ? ꯑꯩꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯍꯞꯇꯥ ꯑꯅꯤꯃꯨꯛꯇꯤ ꯑꯔꯥꯞꯄ ꯃꯐꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ꯫ ꯁꯤ ꯍꯥꯏꯔꯝꯒꯦ ꯇꯧꯅꯤꯗ꯫ ꯍꯞꯇꯥ ꯑꯅꯤ ꯍꯥꯏꯕ? ꯇꯉꯥꯏ ꯐꯗꯕ ꯆꯠꯇ ꯌꯥꯗꯕ ꯊꯕꯛꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯂꯣꯏꯕꯒ ꯐꯠ ꯍꯜꯂꯛꯀꯅꯤꯗ꯫ ꯍꯣꯏꯁꯦ, ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯆꯠꯄꯤꯌꯨꯔꯣ ꯇꯥ ꯒꯣꯔꯣꯕ꯫ ꯑꯗꯣ ꯑꯩꯅ ꯑꯔꯥꯞꯄꯗ ꯂꯩꯈ꯭ꯔꯤꯉꯩꯗ ꯅꯪ ꯁꯤꯗ ꯏꯔꯦꯟꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯝꯒꯅꯨꯀꯣ꯫ ꯇꯧꯔꯝꯃꯗꯤ ꯑꯩ ꯁꯥꯎꯅꯤꯍꯦ꯫ ꯏꯁ, ꯑꯩꯕꯨ ꯀꯔꯤ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯩꯕꯨ ꯌꯥꯝ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯃꯤꯗꯧꯅ? ꯇꯧꯗꯦꯗ ꯑꯗꯨꯕꯨꯗꯤ꯫ ꯑꯗ ꯁꯨꯝ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ, ꯇꯧꯔꯛꯇꯅꯕꯅ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯒꯣꯔꯣꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯦꯂꯩꯁꯨ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯃꯦꯂꯩꯅ ꯊꯣꯏꯅꯨ ꯈꯔ ꯀꯟꯅ ꯆꯠꯁꯤꯁꯦ, ꯇꯥ ꯃꯨꯖꯥꯎꯗꯣ ꯑꯃꯨꯛꯅꯦ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯋꯥ ꯊꯣꯛꯑꯝꯕ ꯇꯥꯔꯤꯕ, ꯁꯤꯔꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯗꯨꯁꯨ ꯑꯩ ꯉꯥꯏꯕꯗ꯫ ꯀꯩꯅꯣ ꯃꯦꯂꯩ, ꯅꯪ ꯇꯥ ꯃꯨꯖꯥꯎꯒ ꯑꯃꯨꯛ ꯎꯅꯈꯤꯗꯣꯏꯔꯣ ꯍꯥꯏꯁꯤꯕꯣ? ꯎꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯉꯁꯤꯒꯤꯗꯤ ꯃꯥ ꯎꯅꯔꯒ ꯂꯣꯏꯔꯦ, ꯑꯇꯩꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯒꯦ꯫ ꯑꯁ ꯅꯪꯁꯤꯗꯤ ꯄꯦꯜꯂꯦꯍꯦ ꯃꯦꯂꯩ꯫ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯃꯁꯤꯡ ꯈꯪꯉꯤꯕꯣ? ꯈꯪꯕ ꯈꯪꯗꯕꯒ ꯂꯥꯏꯔꯤ, ꯅꯈꯣꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯀꯟꯅ ꯊꯥꯡꯉꯨ, ꯑꯁꯣꯝꯗ ꯋꯥ ꯊꯣꯛꯑꯝꯕ ꯇꯥꯔꯤꯕ꯫ ꯑꯅꯤꯗꯨ ꯉꯥꯡꯅ ꯂꯥꯛꯄꯅ ꯑꯃꯨꯖꯥꯎꯅ ꯉꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯦꯂꯩ ꯑꯃꯨꯖꯥꯎꯒꯤ ꯃꯅꯥꯛꯇ ꯇꯍꯥ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯦꯂꯩ, ꯀꯩꯅꯣ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯂꯥꯛꯏꯁꯤꯕꯣ? ꯉꯁꯥꯏꯗꯩ ꯀꯩꯗꯧ ꯂꯩꯒꯦ ꯅꯪꯕꯣ? ꯇꯥ ꯑꯃꯨꯖꯥꯎ, ꯑꯩꯁꯨ ꯉꯁꯥꯏꯅ ꯊꯣꯛꯂꯛꯀꯦ ꯇꯧꯅꯦꯕ, ꯑꯗ ꯐꯠ ꯍꯦꯛꯇ ꯊꯣꯛꯂꯛꯄꯗꯣ ꯌꯥꯗ ꯇꯧꯔꯤꯅꯦ, ꯁꯥꯎꯔꯅꯨꯁꯦ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ? ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯍꯨꯃꯥꯡꯒ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯈꯩ꯫ ꯇꯥ ꯑꯃꯨꯖꯥꯎ, ꯍꯣꯏꯕ ꯑꯩ ꯈꯪꯉꯦꯕ, ꯑꯗꯣ ꯁꯥꯎꯔꯅꯨ ꯀꯩꯗꯧꯒꯦ, ꯑꯩ ꯌꯥꯗ ꯇꯧꯔꯤꯅꯦꯕ, ꯃꯊꯪꯗꯩꯗꯤ ꯉꯟꯇꯥ ꯊꯣꯛꯂꯛꯑꯒꯦꯕ ꯑꯩꯁꯨ꯫ ꯅꯪꯀꯣ ꯅꯪ, ꯑꯩꯅ ꯅꯨꯡꯁꯤꯕꯩ ꯀꯌꯥ ꯁꯥꯎꯕꯤꯗ꯭ꯔꯝꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯃꯨꯖꯥꯎ ꯀꯅꯥꯅꯣ ꯈꯪꯍꯟꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯂꯩ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡꯗꯨ ꯎꯅꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯉꯝꯗꯥꯏ ꯃꯇꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏꯕꯗꯨ ꯎꯕꯗ, ꯍꯩ ꯃꯦꯂꯩ, ꯅꯪ ꯉꯁꯥꯏꯗꯩ ꯀꯗꯥꯏ ꯆꯠꯂꯨꯏ? ꯍꯥ? ꯍꯧꯖꯤꯛꯇ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯏꯁꯤ ꯅꯠꯇꯦ, ꯅꯪ ꯉꯁꯥꯏꯗꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ? ꯏꯇꯥ ꯊꯣꯏꯅꯨꯒ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯆꯠꯂꯨꯕꯅꯤ ꯏꯃꯥ꯫
ꯑꯁ꯭ꯋꯥꯏ ꯐꯥꯎ ꯆꯠꯂꯨꯕꯕꯨ ꯅꯨꯃꯤꯠꯁꯦ ꯃꯌꯨꯝ ꯆꯪꯗꯧꯔꯦ ꯀꯥꯏꯁꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ ꯍꯥ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤꯌꯦ ꯍꯧꯖꯤꯛ ꯄꯨꯝꯃꯝꯕꯗꯤ ꯅꯠꯇꯦꯗꯅ ꯀꯩꯁꯨ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇꯕꯁꯤꯗ ꯍꯥꯟꯅ ꯃꯆꯤꯟꯁꯦ ꯉꯥꯡꯗꯧꯒꯤ ꯇꯧꯔ ꯂꯩꯌꯦꯕ ꯃꯝꯒꯦꯔ ꯃꯝꯃꯣꯏꯔ ꯅꯪꯁꯤ ꯅꯨꯄꯤꯅꯤꯅꯦꯍꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯄ ꯁꯣꯏꯔꯣꯏꯍꯦ ꯑꯩꯅ ꯍꯣ ꯂꯩꯁꯥꯔꯤꯉꯩ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯂꯩꯁꯥꯔꯤꯉꯩ ꯈꯔ ꯆꯠꯍꯧꯗ ꯍꯌꯦꯡꯋꯥꯏ ꯍꯅꯨꯔꯒ ꯆꯠꯄ ꯌꯥꯄꯣꯟꯇꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯆꯠꯀꯦ ꯍꯥꯏꯗꯅ ꯆꯠꯂꯤꯕꯅꯤ ꯍꯣꯏꯅꯦꯍꯦ ꯌꯥꯝ ꯈꯪꯉꯦꯗ ꯏꯆꯥꯗꯤ ꯍꯩ ꯌꯦꯡꯅꯤꯡꯗꯦꯀꯣ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯨ ꯑꯗꯨꯒꯅꯦ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯔꯝꯃꯨ ꯑꯁ ꯉꯝꯃꯔꯣꯏ ꯑꯩ ꯆꯠꯂꯨꯕꯒꯤ ꯌꯥꯝ ꯋꯥꯏ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯔꯤꯉꯩꯁꯤꯗ ꯍꯩ ꯇꯥꯅꯤꯡꯗꯦꯀꯣ ꯄꯣꯊꯥꯕ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯝꯃꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯦꯂꯩ ꯃꯃꯥꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯌꯨꯗ ꯅꯪꯕꯣ ꯃꯦꯂꯩ ꯅꯪꯕꯨ ꯏꯃꯥ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯁꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯥ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯒ ꯁꯨꯝ ꯄꯤꯌꯨ ꯍꯥꯏꯁꯤꯕꯨ ꯀꯔꯤꯅꯣꯃꯤ ꯅꯪꯕꯣ ꯂꯩꯇꯕ ꯌꯥꯔꯣꯏꯕ ꯏꯃꯥ ꯁꯦꯜ ꯂꯩ ꯈꯪꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯃꯤꯅ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯅꯒꯨꯟ ꯈꯪꯉꯦ ꯁꯦꯜꯗꯣ ꯀꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ ꯅꯠꯇꯦ ꯅꯪꯅ ꯁꯦꯜ ꯍꯪꯉꯤꯗꯣ ꯅꯪꯕꯨ ꯁꯦꯜꯗꯣ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯣ ꯐꯨꯔꯤꯠ ꯂꯩꯒꯦ ꯐꯨꯔꯤꯠ ꯂꯤꯠꯅꯤꯡꯉꯥꯏ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯐꯨꯔꯤꯠ ꯐꯖꯕ ꯑꯝꯇ ꯂꯩꯒꯦ ꯇꯧꯅꯦ ꯑꯦ ꯅꯪꯕꯨ ꯉꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯇꯥꯆꯧꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯀꯩꯊꯦꯜ ꯆꯠꯇꯅ ꯐꯨꯔꯤꯠ ꯂꯩꯈꯤꯕꯗꯨꯕꯣ ꯊꯥꯕꯨ ꯐꯥꯔꯕ꯭ꯔꯅꯦ ꯑꯗꯨꯒꯤ ꯐꯨꯔꯤꯠꯇꯨꯗꯤ ꯂꯤꯠꯃꯟꯗꯅ ꯇꯜꯂꯦ ꯂꯤꯠꯅꯤꯡꯗ꯭ꯔꯦ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯥꯝꯃꯦ ꯍꯩ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯂꯤꯠꯂꯨ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯁꯦꯜꯒ ꯂꯩꯇꯦ ꯑꯩ ꯏꯃꯥ ꯅꯪꯁꯤꯗꯤ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯕꯗ ꯍꯔꯥꯎ ꯅꯣꯡꯃꯇ ꯌꯥꯔꯣꯏꯗꯝꯅꯦꯕ ꯆꯠꯊꯣꯛꯍꯩ ꯑꯁ꯭ꯋꯥꯏꯗ ꯏꯅꯥꯛꯁꯤꯗ ꯐꯝꯃꯦ ꯍꯥꯏꯔꯒ ꯍꯌꯤꯡ ꯈꯣꯏ ꯉꯪꯕꯗꯧꯅ ꯉꯔꯪ ꯉꯪꯒꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩ ꯊꯕꯛ ꯈꯤꯇ ꯇꯧꯒꯦ ꯍꯟꯗꯣꯛꯁꯦ ꯀꯗꯥꯏꯗꯅꯣ ꯂꯩꯔꯣ ꯆꯠꯂꯣ ꯉꯁꯤꯁꯨ ꯃꯦꯂꯩꯗꯣ ꯑꯃꯨꯛ ꯈꯨꯟ ꯑꯇꯣꯞꯄꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯅ ꯃꯦꯂꯩ ꯏꯕꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯅꯪꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒꯦꯅ ꯈꯜꯂꯦꯕ ꯀꯥꯟꯅꯗꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯃꯦꯂꯩ ꯏꯁ ꯑꯩ ꯂꯨꯍꯣꯡꯕꯒ ꯉꯝꯈꯤꯔꯣꯏꯀꯣ ꯇꯥꯊꯣꯏꯕ ꯃꯤ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯇꯝ ꯈꯔꯗꯤ ꯏꯅꯤꯡ ꯏꯈꯥ ꯇꯞꯅ ꯂꯩꯁꯥꯈꯤꯗꯣꯏꯅꯦ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯀꯥꯏꯅ ꯉꯝꯃꯔꯣꯏ ꯅꯪꯅ ꯅꯅꯤꯡ ꯅꯈꯥ ꯇꯧꯅꯤꯡꯉꯁꯨ ꯍꯌꯦꯡ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯄꯦꯟꯅ ꯇꯧꯔꯣ ꯀꯩꯅꯣ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯦ ꯑꯩꯅꯁꯨ ꯇꯥꯊꯣꯏꯕꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡꯒ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕ ꯃꯧꯕ ꯑꯣꯏꯈ꯭ꯔꯗꯤ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯂꯩꯔꯁꯨ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯔꯣꯏ ꯈꯪꯉꯕ ꯏꯁ ꯑꯉꯥꯡꯅ ꯋꯥ ꯉꯥꯡꯕꯗꯤ ꯍꯩꯔꯦꯅꯦ ꯌꯥꯝ ꯈꯪꯉꯦꯕ ꯋꯥ ꯉꯥꯡꯕ ꯍꯩꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ ꯍꯣꯏ ꯐꯔꯦꯁꯦ ꯌꯨꯝꯗꯗꯤ ꯏꯃꯥꯅ ꯃꯧ ꯄꯨꯁꯤꯜꯂꯛꯑꯣꯅ ꯑꯩꯒꯤ ꯁꯛꯁꯦ ꯎꯕ ꯌꯥꯗ꯭ꯔꯕ ꯑꯗꯣ ꯅꯪꯒꯤ ꯈꯜꯂꯒ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯉꯥꯏꯈꯩ ꯉꯥꯏꯔꯒ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯃꯨꯛ ꯆꯦꯟꯈꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯇꯥꯊꯣꯏꯕ ꯅꯪꯁꯤꯗꯤ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯃꯥꯜꯂꯤꯕꯨ ꯅꯪ ꯅꯑꯣꯡꯗꯣ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝ ꯆꯪꯉꯒꯦ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯍꯦꯔ ꯀꯩꯅꯣꯗ ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯀꯩꯅꯣ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯤꯕ ꯇꯥꯊꯣꯏꯕ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯏꯕ ꯏꯃꯥꯅꯅꯦ ꯏꯁꯧ ꯂꯥꯡꯉꯝꯕ ꯇꯥꯔꯦꯕ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯨ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯎꯅꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤꯗ ꯀꯟꯅ ꯉꯥꯡꯉꯤ ꯏꯔꯥꯡꯅ ꯇꯧꯔꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯁꯥ ꯄꯥꯜꯂꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎ ꯇꯧꯅꯤꯗꯤ ꯈꯪꯗꯦ ꯍꯦꯛ ꯆꯩꯅꯗ꯭ꯔꯤꯈꯩꯗꯤ ꯍꯥꯏ ꯃꯦꯂꯩ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯤ ꯃꯅꯥ ꯀꯌꯥ ꯀꯜꯂꯤꯅꯣꯕ ꯁꯤ ꯍꯥꯏ ꯃꯦꯂꯩ ꯅꯪꯕꯨ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯀꯩꯅꯣ ꯏꯃꯥ ꯃꯤꯅ ꯈꯨꯝꯃꯛꯇ꯭ꯔꯦ ꯈꯪꯉꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣꯗꯅꯀꯣ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯝ ꯀꯧꯔꯤꯗꯨꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯏꯁ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯅꯪ ꯑꯗꯥꯏꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥ ꯅꯪ ꯑꯗ ꯀꯔꯤ ꯑꯃꯌꯥ ꯀꯥꯔꯤꯒꯦꯕ ꯏꯃꯥꯁꯤꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯖꯟꯒꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯈꯟꯗꯦꯅꯦ ꯍꯥ ꯑꯁ ꯀꯔꯤꯕꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯗꯅꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯇꯧꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯏꯕꯦꯝꯃ ꯅꯕꯨꯡꯒꯤ ꯑꯗꯒꯤ ꯅꯄꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯩꯗꯅ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯈꯔ ꯇꯨꯔꯦꯟꯗ ꯄꯨꯔꯒ ꯑꯝꯇ ꯁꯨꯗꯣꯛꯁꯨ ꯆꯠꯂꯨ ꯑꯁ ꯉꯝꯃꯔꯣꯏ
ꯄꯥꯕꯒꯤ ꯍꯨꯃꯥꯡ ꯃꯅꯝ ꯅꯝꯕ ꯐꯨꯔꯤꯠꯇꯨꯒ ꯇꯥꯆꯧꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯅꯝꯕ ꯃꯐꯤ ꯃꯔꯣꯟꯗ ꯁꯨꯕ ꯑꯩ ꯇꯨꯒꯠꯆꯩ ꯁꯨꯕ ꯉꯝꯃꯔꯣꯏ ꯏꯃꯥ ꯑꯗꯨꯝ ꯁꯨ ꯑꯗꯨ ꯑꯩꯉꯣꯟꯗꯒ ꯁꯨ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯍꯪꯒꯣꯏꯑꯦꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯊꯤꯕꯣꯡ ꯆꯥꯛꯁꯦ ꯑꯣꯏꯅ ꯊꯣꯡꯉ ꯂꯥꯛꯑꯣꯗꯅ ꯑꯩ ꯁꯨꯔꯒꯦ ꯉꯝꯃꯔꯣꯏ ꯑꯗꯨꯁꯨ ꯆꯥꯛ ꯊꯣꯡꯉꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯋꯥꯅ ꯐꯦꯡꯉꯤꯕ ꯈꯨꯖꯤꯟ ꯈꯨꯌꯥꯁꯦ ꯂꯣꯏ ꯆꯨꯗꯅ ꯇꯣꯛꯑꯔꯅꯤ ꯏꯃꯥ ꯑꯗꯨꯝ ꯊꯣꯡꯉꯝꯃꯣ ꯑꯗꯨꯒ ꯐꯤꯁꯤꯡꯗꯨꯁꯨ ꯍꯣꯔꯦꯟ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯐꯠ ꯁꯨꯗꯣꯛꯄꯤꯌꯨꯔꯣꯕ ꯑꯗꯨꯗꯒꯤꯗꯤ ꯅꯪ ꯑꯩꯅ ꯅꯌꯥꯡꯂꯦꯟꯗꯨꯗ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔ ꯅꯅꯝꯗꯣ ꯇꯠꯇ꯭ꯔꯤꯕ ꯃꯈꯩ ꯐꯨꯗꯔꯛꯄ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯅꯔꯤꯟ ꯑꯗꯨꯛ ꯇꯟꯕ ꯅꯪꯗꯤ ꯂꯤꯆꯩꯁꯤꯅ ꯀꯜꯂꯒ ꯐꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯈꯨꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯪꯒꯟꯗ ꯍꯦꯛꯇ ꯀꯟꯊꯔꯛꯏ ꯇꯟꯈꯣ ꯌꯥꯝ ꯇꯟꯈꯣ ꯅꯔꯤꯟꯗꯣ ꯌꯥꯝ ꯇꯟꯈꯣꯕ ꯅꯪ ꯅꯨꯡꯉꯥꯏꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯝꯗꯧꯏ ꯑꯌꯣ ꯏꯃꯥ ꯅꯥꯏꯌꯦ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯎꯔꯕꯣ ꯑꯌꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯀꯔꯤ ꯉꯥꯎꯕ ꯍꯥꯏꯗꯤ ꯉꯥꯎꯕ ꯍꯥꯏꯗꯤ ꯀꯔꯤ ꯅꯆꯤꯟꯗꯨꯗ ꯆꯩꯁꯤꯅ ꯑꯃꯨꯛ ꯁꯨꯖꯜꯂꯛꯀꯦꯗꯣ ꯍꯧꯖꯤꯛ ꯅꯣꯡꯃꯇ ꯄꯥꯈꯣꯜ ꯑꯃ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯔꯣꯏꯕ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯐꯤꯁꯤꯡꯗꯣ ꯁꯨꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯈꯜꯂꯨ ꯎꯐꯠꯇꯕꯤ ꯂꯩꯃ ꯍꯥꯏꯁꯤꯅꯤ ꯅꯪ ꯏꯃꯥꯅꯤ ꯀꯥꯏꯅ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯆꯥ ꯍꯥꯏꯁꯦ ꯊꯕꯛ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯩ ꯅꯪ ꯑꯗꯨꯋꯥꯏꯗ ꯉꯥꯡꯗꯅ ꯂꯩꯈꯤꯗꯣꯏꯔꯥ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯑꯗꯨ ꯃꯦꯂꯩ ꯊꯦꯛ ꯇꯧꯗꯅ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯈꯣꯏꯕꯤꯗꯨ ꯃꯦꯂꯩꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯦꯂꯩ ꯍꯥꯏꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯇꯨ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯅ ꯍꯧꯗꯅ ꯃꯥꯡꯍꯟꯗꯧꯔꯕꯅꯦ ꯑꯁꯤꯅ ꯑꯃꯨꯛ ꯂꯝꯕꯤ ꯂꯝꯖꯥꯎ ꯆꯠꯅꯕ ꯍꯧꯕ ꯂꯥꯛꯏꯕ ꯑꯣꯏꯔꯝꯅꯦꯕ ꯏꯅꯦ ꯊꯣꯏꯅꯨ ꯂꯩꯇ꯭ꯔꯣ ꯈꯪꯗꯦꯅꯦ ꯃꯦꯂꯩ ꯏꯅꯦꯁꯨ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯈꯤꯗꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯅꯆꯥꯅꯨꯄꯤꯕꯨ ꯈꯪꯗꯦꯕꯣ ꯏꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯁꯦꯟꯅꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯅ ꯑꯩꯈꯣꯏ ꯊꯣꯏꯅꯨ ꯍꯪꯉꯤꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯁꯨꯝ ꯑꯁ꯭ꯋꯥꯏꯐꯥꯎ ꯀꯣꯏꯊꯣꯛꯎꯁꯤꯔꯅ ꯍꯧꯕ ꯂꯥꯛꯄꯅꯦ ꯃꯥꯗꯤ ꯉꯁꯤꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯕꯣ ꯉꯁꯥꯏꯅ ꯃꯤꯅ ꯑꯊꯨꯕꯒꯤ ꯐꯤ ꯁꯤꯡꯉꯝꯃꯦ ꯍꯥꯏꯗꯅ ꯐꯤ ꯁꯥꯅꯦꯅ ꯍꯥꯏꯍꯧꯕꯅꯦ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯃꯦꯂꯦ ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏ ꯅꯪꯕꯨ ꯉꯁꯥꯏꯗꯩ ꯀꯔꯤ ꯇꯧꯔꯨꯒꯦ ꯑꯩ ꯂꯥꯛꯄ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯨꯡ ꯁꯨꯝ ꯂꯣꯏꯁꯤꯜꯂꯝꯕꯅꯦ ꯑꯗꯣ ꯐꯔꯦꯁꯦ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝꯗ ꯆꯠꯂꯒ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯑꯁꯥꯕꯗꯣ ꯈꯪꯆꯥ ꯆꯥꯅꯤꯡꯉꯛꯑꯦꯕ ꯃꯦꯂꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯁꯤ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯌꯦꯕ ꯀꯩꯅꯣ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯅꯪꯕꯣ ꯊꯑꯣꯏꯅ ꯑꯩꯅ ꯍꯧꯕ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯅꯨꯡꯁꯤꯠ ꯆꯥꯕ ꯑꯣꯏꯅ ꯀꯩꯁꯨ ꯀꯨꯏꯗꯧꯁꯨ ꯅꯠꯇꯦ ꯑꯁ ꯅꯪꯁꯤꯗꯤ ꯅꯪꯅ ꯍꯦꯛ ꯉꯝꯗ꯭ꯔꯤꯉꯩ ꯌꯥꯗꯦꯍꯦ ꯑꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯩ ꯐꯨꯔꯤꯠ ꯑꯝꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯍꯣꯏ ꯑꯗꯣ ꯀꯨꯏꯔꯛꯑꯅꯨꯀꯣ ꯊꯣꯏꯅꯨꯁꯨ ꯃꯐꯤ ꯐꯨꯔꯤꯠ ꯍꯣꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯈꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯃꯨꯛ ꯄꯨꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯇꯣꯁꯦ ꯃꯁꯤꯕꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤꯕꯨ ꯍꯩꯇꯕ ꯖꯥꯠꯂ ꯑꯁꯤꯕꯨ ꯃꯥꯅ ꯍꯧꯗꯅ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦꯕꯁꯦ ꯁꯣꯝꯗꯁꯨ ꯃꯦꯂꯩꯅ ꯊꯣꯏꯅꯣ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄꯁꯦ ꯅꯣꯏ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤꯕꯣ ꯉꯁꯥꯏꯁꯨ ꯅꯣꯏ ꯃꯥꯁꯦ ꯃꯆꯤꯟꯒꯗꯣ ꯑꯩ ꯎꯕꯗ ꯄꯩꯊꯣꯛꯈꯤꯕꯩ ꯋꯥꯅꯤꯗ ꯃꯇꯥꯡ ꯆꯥꯅꯔꯨꯕꯩ ꯑꯣꯏꯔꯝꯅꯤꯗ ꯅꯪꯁꯨ ꯋꯥꯔꯤꯗꯤ ꯃꯇꯥꯡ ꯆꯥꯅꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩ ꯂꯥꯛꯄꯗ ꯅꯣꯏ ꯃꯥꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯋꯦꯕ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯂꯥꯛꯄꯁꯦ ꯑꯁ ꯌꯥꯔꯦꯁꯦ ꯅꯪꯅ ꯄꯥꯈꯠꯗꯅꯦ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯏꯕꯥꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯄꯨꯜꯂꯤ ꯈꯪꯉꯤꯗꯨꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯗ ꯑꯅꯤꯗꯨ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝ ꯌꯧꯔꯦ ꯃꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯃꯦꯂꯩꯐꯠ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯁꯤꯡꯖꯨꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯃꯣꯔꯣꯛ ꯁꯥꯔꯞ ꯇꯧꯅ ꯂꯨꯄꯥ 2ꯗꯪꯒꯤ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯇꯝꯃꯛꯑꯒꯦ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤꯁꯦ ꯍꯥꯟꯅ ꯄꯤꯈꯤꯒꯦ ꯅꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯣ ꯃꯦꯂꯩ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯂꯩꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯃꯦꯟꯃꯥꯟꯒ ꯇꯥꯖꯗꯦ ꯏꯔꯥꯡ ꯂꯥꯡꯕꯒꯨꯝ ꯇꯧꯏ ꯀꯩꯅꯣ ꯃꯦꯂꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯨꯝꯅ ꯑꯝꯇ ꯐꯝꯃꯨꯁꯤ ꯊꯣꯏꯅꯣ ꯑꯁꯤꯒꯤ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯁꯦ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉꯛꯑꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯅꯤꯍꯦ ꯅꯪꯁꯤꯗꯤ ꯏꯔꯥꯡ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯍꯦ ꯅꯠꯇꯦꯌꯦ ꯃꯥꯒꯤꯁꯦ ꯆꯨꯝꯅ ꯌꯦꯡꯕ ꯅꯠꯇꯦꯕ ꯑꯩꯕꯨ ꯄꯥꯝꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯥꯎꯔꯤꯌꯦ ꯌꯥꯗꯦꯕ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯦꯂꯦ ꯅꯪꯁꯤꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯤꯍꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯅꯁꯥꯗꯣ ꯆꯨꯝꯅ ꯑꯝꯇ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯃꯦꯂꯩ ꯅꯨꯄꯥ ꯑꯗꯨꯗ ꯃꯤꯆꯤꯒꯗꯨ ꯈꯠꯆꯤꯜꯂꯤ ꯀꯩꯅꯣ ꯃꯦꯂꯦ ꯅꯪꯅ ꯃꯤ ꯅꯨꯄꯥꯁꯤꯡꯁꯤꯒ ꯏꯔꯥꯡ ꯇꯧꯔꯤꯗꯨꯕꯣ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯅꯪꯁꯤꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯌꯦꯡꯉꯛꯄꯁꯤꯗ ꯑꯩꯁꯨ ꯏꯔꯥꯡ ꯍꯧꯖꯤꯟꯕꯅꯤꯗꯅ ꯑꯁ ꯌꯥꯏꯌꯦ ꯅꯪꯁꯤ ꯏꯕꯦꯝ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯀꯥꯟꯅꯗꯦꯁꯦ ꯁꯤꯡꯖꯨꯁꯤ ꯑꯗꯨꯝ ꯐꯠ ꯆꯥꯔꯒ ꯌꯨꯝ ꯍꯟꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯋꯦꯕ
ꯉꯥꯏꯈꯣꯍꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯃꯤ ꯏꯔꯥꯡ ꯀꯟꯅ ꯇꯧꯔꯤꯉꯩꯁꯤꯗ ꯃꯦꯂꯦ ꯅꯪ ꯐꯥꯒꯤ ꯗꯒꯤ ꯁꯨꯝ ꯍꯩꯅꯔꯛꯇ꯭ꯔꯦꯕꯣ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ ꯊꯣꯏꯅꯨ ꯃꯥꯗꯤ ꯃꯃꯥꯅ ꯀꯟꯅ ꯉꯥꯡꯉꯤ ꯊꯣꯏꯅꯨ ꯅꯪ ꯑꯩꯅ ꯃꯗꯨꯒꯤ ꯃꯦꯂꯩ ꯍꯥꯏꯕꯤ ꯏꯔꯥꯡ ꯃꯄꯤꯗꯨꯒ ꯄꯨꯜꯂꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗ꯭ꯔꯤꯅꯦ ꯅꯪ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯒ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯦꯂꯩꯒ ꯄꯨꯜꯂꯒ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦꯅꯦ ꯅꯪ ꯑꯗꯨꯒ ꯄꯨꯜꯂꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦꯅꯦ ꯅꯪ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯍꯩ ꯊꯣꯏꯅꯨ ꯏꯃꯥꯅ ꯍꯥꯏꯁꯤꯗꯤ ꯅꯪ ꯍꯦ ꯇꯣꯡꯅꯨꯀꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯥꯅ ꯐꯅ ꯍꯧꯕ ꯂꯥꯛꯑꯁꯨ ꯅꯪ ꯃꯥꯒ ꯄꯨꯟꯕ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯃꯥꯒ ꯍꯦꯛ ꯄꯨꯜꯂꯝꯕꯗ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ ꯅꯪ ꯏꯃꯥ ꯅꯪ ꯁꯤꯗꯤꯕ ꯀꯅꯥꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯅꯩ ꯃꯌꯥꯝꯁꯦ ꯏꯃꯥ ꯄꯥꯝꯗꯦꯀꯣ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯁꯨ ꯏꯃꯥꯒꯤ ꯏꯍꯨꯜ ꯈꯪꯅ ꯅꯈꯣꯡ ꯊꯥꯡꯉꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯃꯦꯂꯩ ꯃꯥꯒꯤ ꯃꯑꯣꯡ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯍꯥꯏꯗꯅ ꯍꯥꯏꯅꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯁꯤꯁꯨ ꯃꯦꯂꯩꯗꯨ ꯒꯣꯔꯣꯕꯒ ꯑꯃꯨꯛ ꯎꯅꯔꯝꯃꯤ ꯃꯦꯂꯩ ꯅꯪꯀꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯩꯀꯣ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯕꯅꯤꯀꯣ ꯅꯪ ꯏꯁ ꯃꯤꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯀꯩꯒꯤ ꯑꯣꯏꯔꯨꯅꯦ ꯅꯪꯁꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯈꯣꯠꯂꯦ ꯏꯔꯥꯡ ꯇꯧꯏ ꯑꯗꯣ ꯑꯗꯥ ꯍꯥꯏꯅꯔꯤꯅꯤꯗꯅ ꯑꯩ ꯑꯗꯨ ꯇꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯥꯅꯤꯡꯗꯦꯍꯦ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯃꯊꯧ ꯂꯩꯇꯕ ꯃꯣꯏꯅ ꯄꯛꯉꯥꯡ ꯉꯥꯡꯉꯒ ꯇꯥꯒꯨꯔꯣꯕꯅ ꯊꯥꯖꯔꯤꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦꯗꯤ ꯏꯁ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯗꯅ ꯃꯤꯅ ꯍꯦꯛꯇ ꯍꯥꯏꯖꯟ ꯌꯥꯄꯣꯟꯇꯦ ꯅꯪꯅ ꯇꯧꯔꯨꯕꯒꯤꯅꯤ ꯃꯤꯅ ꯑꯁꯨꯝꯅ ꯅꯪꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯅꯔꯤꯁꯦ ꯇꯥꯒꯨꯔꯣꯕ ꯅꯪ ꯈꯪꯗꯤ ꯈꯪꯗꯅ ꯈꯠꯅꯕ ꯁꯨꯝ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯏꯀꯣ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯈꯠꯅꯕ ꯍꯧꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯅꯪꯅ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯁꯥꯎꯅꯤꯡꯉꯤꯗꯣ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯁꯥꯎꯅꯤꯡꯕꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯈꯪꯉꯗꯤ ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯇꯣꯛꯅꯔꯁꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯉꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯒꯤꯔ ꯅꯪꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯗꯣ ꯌꯥꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯉꯁꯤꯗꯒꯤꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯅ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯏꯁ ꯃꯥꯕꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯀꯥꯏꯅ ꯃꯤꯠꯌꯥꯝꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯗꯧ ꯊꯥꯖꯗꯧꯔꯤꯒꯦ ꯃꯦꯂꯩ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ ꯑꯩꯅ ꯇꯧ ꯌꯦꯡꯒꯦꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯅꯪ ꯍꯣ ꯐꯔꯦ ꯈꯪꯉꯗꯤ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯇꯣꯛꯅꯔꯦ ꯁꯤꯗ ꯂꯣꯏꯔꯦ ꯋꯥ ꯀꯦꯠꯂꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯤꯠꯌꯥꯝꯕꯤꯅ ꯀꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯀꯣꯏꯗꯕꯅ ꯐꯔꯦ ꯍꯣ ꯐꯔꯦ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯀꯣꯏꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯈꯤ ꯉꯁꯤꯁꯨ ꯃꯦꯂꯩꯗꯨ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯀꯦꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤ ꯃꯥꯕꯨ ꯎꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯁꯈꯤꯅ ꯅꯣꯏꯕꯨ ꯌꯦꯡꯉꯨꯀꯣ ꯑꯁꯤꯒꯤ ꯏꯆꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯑꯁꯤꯅ ꯑꯔꯩꯕ ꯃꯈꯩ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯒ ꯆꯠꯂꯤꯁꯤ ꯃꯁꯤꯃ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯄꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦꯍꯦ ꯅꯨꯡꯇꯤꯒꯤꯅꯤꯀꯣ ꯃꯥꯅ ꯍꯦꯛ ꯑꯁꯨꯝꯅ ꯆꯠꯂꯤꯕꯁꯦ ꯂꯥꯏꯕꯤꯅ ꯍꯥꯏꯒꯨꯝꯕꯗꯅ ꯃꯁꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯆꯠꯂꯤꯍꯦ ꯃꯁꯤꯃ ꯏꯔꯥꯡ ꯑꯣꯟꯊꯣꯛꯅ ꯇꯧꯈ꯭ꯔꯦ ꯃꯥ ꯎꯕꯗ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏꯕ ꯑꯣꯏꯗꯤ ꯃꯧ ꯑꯃꯅ ꯍꯣ ꯅꯨꯄꯥꯒ ꯌꯥꯝ ꯀꯣꯏ ꯍꯥꯏꯕꯅꯤꯀꯣ ꯁꯦ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯣ ꯃꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯅꯨꯄꯥꯒꯁꯦ ꯃꯁꯤꯡ ꯈꯪꯗꯦ ꯍꯥꯏꯔꯤ ꯃꯥꯅ ꯀꯣꯏꯔꯤꯁꯦ ꯁꯈꯤꯅ ꯃꯁꯛ ꯃꯇꯧꯗꯤ ꯐꯖꯩ ꯍꯥꯏꯕꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯕꯗꯤ ꯃꯥ ꯃꯥꯡꯖꯒꯦꯗꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯩꯅꯣ ꯍꯌꯦꯡ ꯁꯣꯏꯔꯗꯤ ꯏꯍꯦꯅ ꯇꯧꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯁꯛꯅꯒ ꯆꯥ ꯌꯥꯄꯣꯟꯇꯦ ꯂꯥꯏꯕꯤꯅ ꯅꯠꯇꯦ ꯃꯥꯒꯤ ꯏꯆꯦ ꯂꯩꯃꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯏꯔꯥꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯖꯥꯠꯂꯣ ꯁꯤꯕꯣ ꯃꯆꯥꯁꯤꯅ ꯇꯧꯔꯤꯈꯩ ꯌꯥꯕ꯭ꯔꯥ ꯀꯩꯅꯣ ꯍꯣ ꯍꯥꯏꯔ ꯉꯥꯡꯉꯁꯨ ꯂꯧꯔꯣꯏꯗꯕ ꯑꯉꯥꯡꯅꯦꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤꯀꯣ ꯅꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯁꯈꯤꯅ ꯃꯣꯏ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯠꯇ꯭ꯔꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥ ꯏꯁꯨꯗ ꯇꯧꯗꯅꯕ ꯋꯥꯔꯛꯄ ꯍꯥꯏꯗꯨꯅꯤ ꯂꯥꯏꯕꯤꯅ ꯍꯣꯏꯁꯦ ꯃꯣꯏ ꯊꯣꯛꯄꯅꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯍꯩ ꯍꯥꯏꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯂꯩ ꯃꯥꯒ ꯍꯟꯗꯛꯇ ꯈꯪꯅꯕ ꯄꯥꯛꯄꯒ ꯑꯃꯨꯛ ꯎꯅꯔꯝꯃꯤ ꯃꯦꯂꯩ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯇꯥ ꯄꯥꯛꯄ ꯅꯪ ꯑꯩꯁꯦ ꯀꯌꯥꯝꯗꯤ ꯍꯦꯛ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯩꯅꯣ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤ ꯀꯥꯏꯁꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗꯦꯉꯣ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯕ ꯅꯠꯇ꯭ꯔꯣ ꯃꯪꯗ ꯃꯪꯗ꯭ꯔꯁꯨ ꯇꯥꯏꯕꯪꯗ ꯑꯣꯏꯅ ꯃꯪꯐꯥꯎꯅꯔꯕ ꯅꯠꯇ꯭ꯔꯣ ꯃꯪꯐꯥꯎꯅꯔꯤ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤ ꯈꯜꯂꯨꯔꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯉꯣ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯃꯦꯂꯩ ꯍꯌꯦꯡꯋꯥꯏ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈꯤꯅꯨꯀꯣ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯗꯤ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯍꯧꯅꯦꯕ ꯑꯩꯒꯤ ꯇꯥ ꯄꯥꯛꯄ ꯂꯩꯔꯤꯉꯩꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯀꯅꯥ ꯀꯣꯏꯔꯨꯗꯣꯏꯅꯣ ꯀꯣꯏꯔꯨꯏ ꯇꯥ ꯄꯥꯛꯄ
ꯇꯥꯄꯥꯛꯄ ꯅꯠꯇꯅ ꯀꯅꯥꯁꯨ ꯑꯩ ꯀꯣꯏꯔꯨꯏ꯫ ꯑꯁ ꯆꯦꯈꯥꯏꯔꯦ ꯊꯃꯣꯏꯁꯤꯗꯤ ꯃꯦꯂꯩ ꯅꯪꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦꯕ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯁꯨ ꯇꯥꯄꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤꯉꯣ꯫ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ ꯁ꯭ꯋꯥꯏꯁꯤꯗ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯌꯥꯗꯣ ꯍꯤꯒꯠꯇꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯃꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯂꯩꯃ ꯃꯌꯨꯝꯗ ꯉꯥꯡꯗꯨꯅ ꯍꯜꯂꯛꯏ꯫ ꯏꯁ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯂꯩꯀꯥꯏ ꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅ ꯁꯛꯅꯔꯝꯃꯤ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯑꯩ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇꯕꯗꯣ ꯍꯦꯛ ꯑꯣꯏꯗꯀꯣ ꯑꯩ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯉꯁꯤ ꯍꯟꯇ ꯍꯜꯂꯛꯈꯤꯁꯅꯨꯀꯣ ꯃꯥ꯫ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤ꯫ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯥ꯫ ꯑꯁꯨꯛ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯆꯥ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯂꯩꯗꯨ ꯏꯁꯩꯒ ꯉꯪꯗꯅ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯂꯩꯃ ꯌꯥꯝ ꯁꯥꯎꯅ ꯍꯥꯏ ꯂꯝꯀꯤꯠ ꯂꯝꯍꯥꯏꯕꯤ, ꯅꯪ ꯉꯁꯥꯏꯗꯤ ꯀꯔꯥꯏ ꯆꯠꯂꯨꯏ? ꯍꯥ? ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯎꯕꯅꯦ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯋꯥ ꯎꯅꯕ ꯆꯠꯂꯨꯔꯤꯕ ꯃꯋꯣꯏꯔꯝꯒꯅꯤꯅꯦ ꯅꯪ, ꯅꯠꯇ꯭ꯔꯣ? ꯍꯣ ꯑꯗꯨ ꯈꯪꯉꯗꯤ ꯀꯩꯗꯧ ꯍꯪꯉꯛꯏꯅꯣ? ꯇꯟꯗ꯭ꯔꯥ ꯈꯪꯗꯦ, ꯈꯪꯅ ꯍꯪꯉꯤꯁꯤ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯅꯪ ꯌꯥꯝ ꯍꯦꯜꯂꯦꯅꯦ ꯍꯥ, ꯌꯥꯝ ꯍꯦꯜꯂꯦꯕ꯫ ꯃꯁꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯂꯤꯆꯩꯗꯣ? ꯍꯥꯏꯔꯒ ꯆꯩꯗꯨ ꯀꯣꯏꯊꯤ ꯊꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯈꯨꯟꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯁꯦꯠ ꯀꯜꯂꯤ꯫ ꯑꯌꯥ ꯀꯩꯅꯣ ꯏꯃꯥ, ꯉꯥꯎꯔꯕ ꯅꯪꯕꯣ? ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯩꯉꯣꯟꯗ ꯆꯩꯅ ꯍꯦꯛꯇ ꯀꯜꯂꯛꯏꯁꯤꯕꯣ? ꯑꯌꯥ ꯅꯥꯏ ꯍꯥꯏꯕꯅꯦ, ꯀꯩꯅꯣ ꯏꯃꯥ? ꯀꯔꯤꯒꯤ ꯂꯩꯁꯥꯕꯤ ꯐꯥꯕ? ꯍꯥ? ꯌꯥꯝ ꯐꯥꯅꯤꯡꯈꯣ ꯂꯩꯁꯥꯕꯤꯗꯣ, ꯌꯥꯝꯅ ꯐꯥꯅꯤꯡꯈꯣ ꯅꯪ ꯍꯟꯇꯛ ꯑꯩꯁꯤ ꯂꯩꯀꯥꯏꯁꯤꯗ ꯏꯃꯥ ꯑꯩꯁꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯗꯅ ꯁꯦ꯫ ꯋꯥꯔꯛꯇꯕꯤ ꯅꯪꯕꯨ ꯅꯪ ꯀꯩꯅꯣ ꯏꯃꯥ? ꯃꯤꯅ ꯅꯥ ꯍꯥꯏꯔꯒ ꯁꯨꯝ ꯀꯟꯊꯔꯛꯏꯁꯤꯕꯣ? ꯑꯌꯥ ꯑꯌꯣ ꯏꯃꯥ, ꯅꯥꯏ ꯍꯥꯏꯕꯅꯦ꯫ ꯀꯔꯤꯒꯤ ꯅꯥꯕ? ꯈꯔ ꯌꯥꯝꯅ ꯀꯟꯊꯒꯦ꯫ ꯑꯁꯨꯛ ꯏꯔꯥꯡ ꯄꯥꯝꯕ ꯅꯪ, ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯍꯟꯕ? ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯅꯦ, ꯅꯥꯏ ꯍꯥꯏꯕꯅꯦ ꯏꯃꯥ ꯅꯪꯕꯣ, ꯅꯥꯏ ꯍꯥꯏꯕꯅꯦ ꯏꯃꯥ꯫ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ, ꯇꯧꯈꯤꯗ꯭ꯔꯣ? ꯏꯁ ꯀꯔꯤ ꯅꯃꯤꯠ ꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯐꯥꯠꯄ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯗꯅ ꯀꯣꯏ ꯀꯥꯏꯅ? ꯅꯨꯄꯥꯒ ꯌꯥꯝꯅ ꯀꯣꯏꯔꯒ ꯏꯆꯥꯗꯤ ꯂꯦꯝꯃꯦꯅꯍꯦ, ꯌꯥꯝ ꯂꯦꯝꯃꯦꯕ ꯅꯪ ꯈꯜꯂꯤꯕꯣ? ꯍꯥ? ꯑꯗꯨꯗꯤ ꯃꯤ ꯑꯩꯅ ꯁꯛ ꯐꯖꯕꯁꯤꯗ ꯅꯨꯄꯥꯈꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯅꯦ, ꯑꯗ ꯑꯩꯁꯨ ꯂꯣꯏꯅ ꯌꯥꯕꯅꯤ ꯀꯩꯅꯣ, ꯅꯨꯄꯥ ꯑꯐꯕ ꯈꯟꯒꯦꯅ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯍꯣꯏ ꯃꯁꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯦꯝꯃꯦꯅꯦ ꯅꯪ, ꯍꯥ? ꯂꯦꯝꯃꯦꯕ ꯅꯪ, ꯌꯥꯝ ꯂꯦꯝꯖꯔꯦꯕ ꯏꯆꯥꯗꯤ꯫ ꯑꯗꯨꯝ ꯇꯧꯔꯒ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯅꯤ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯤꯅꯦ ꯅꯪ꯫ ꯀꯩꯅꯣ ꯏꯃꯥ? ꯅꯨꯄꯥ ꯀꯣꯏꯕꯕꯨ ꯀꯃꯥꯏꯅ ꯃꯥꯡꯗꯣꯏꯅꯣ? ꯃꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯏꯅꯦꯇꯣꯟꯁꯨ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯛꯏ ꯍꯥꯏꯗꯨꯗꯤ꯫ ꯅꯅꯦꯇꯣꯟ ꯍꯥꯏꯕꯤ ꯁꯦꯛꯄꯤ ꯃꯥꯟꯕꯗꯨꯅ ꯍꯥꯏꯔꯒ ꯅꯪ ꯊꯥꯖꯔꯤꯅꯦꯕ ꯅꯪ꯫ ꯃꯗꯨꯒꯤ ꯏꯕꯦꯌꯥꯏ ꯍꯥꯏꯕꯤꯗꯨꯅ ꯑꯉꯥꯡꯁꯤꯗ ꯑꯐꯕ ꯋꯥ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯁꯨ ꯃꯥ ꯂꯧꯔꯦꯕ꯫ ꯃꯤꯅ ꯅꯨꯄꯥ ꯀꯣꯏꯖꯔꯒ ꯃꯥꯅ ꯀꯜꯂꯛꯏꯔ ꯈꯪꯗꯦꯅꯦ, ꯐꯠꯇꯕꯤ ꯍꯥꯏꯁꯤꯅꯦ꯫ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ? ꯃꯁꯤ ꯃꯆꯣꯡꯄꯥꯛ ꯅꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯁꯤ ꯐꯨꯒꯤꯗ ꯍꯩ ꯃꯁꯤ ꯅꯪ ꯇꯧꯈꯤꯗ꯭ꯔꯥ? ꯍꯥ? ꯇꯧꯈꯤꯗ꯭ꯔꯥ ꯅꯪ? ꯅꯥꯏꯌꯦ ꯏꯃꯥ, ꯅꯥꯏ ꯍꯥꯏꯕꯅꯦ ꯏꯃꯥ꯫ ꯑꯌꯣ ꯑꯩ ꯁꯤꯔꯦ, ꯑꯌꯣ ꯃꯥ, ꯑꯌꯣ ꯅꯥꯏ ꯍꯥꯏꯔꯒ ꯃꯤꯅ ꯀꯣꯏꯈꯤꯗ꯭ꯔꯥ ꯅꯨꯄꯥꯗꯣ? ꯍꯥ? ꯀꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ? ꯇꯧꯈꯤꯗ꯭ꯔꯣ ꯏꯔꯥꯡꯗꯣ? ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯂꯩꯃ ꯍꯥꯏꯕꯤ ꯁꯣꯂꯣꯖꯨꯕꯤ, ꯍꯨꯔꯛꯀꯅꯨ ꯅꯥꯏ ꯍꯥꯏꯕꯅꯦ, ꯀꯣꯏꯔꯔꯣꯏ ꯍꯥꯏꯕ ꯅꯨꯄꯥꯒ ꯑꯝꯇ꯫ ꯍꯌꯦꯡꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯎ ꯅꯪ꯫ ꯑꯩꯅ ꯀꯩꯗꯧꯏ ꯌꯦꯡꯉꯣꯕ ꯅꯪ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯀꯞꯇꯧꯅꯤ ꯈꯪꯉꯨ ꯅꯪ꯫ ꯏꯔꯥꯡ ꯌꯥꯝ ꯄꯥꯝꯃꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯔꯥ ꯇꯝꯕꯤꯒꯦꯕ ꯅꯪ꯫ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯍꯜꯂꯣꯏꯕ, ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯪ꯫ ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯦꯂꯩꯁꯨ ꯃꯃꯥꯕꯨ ꯀꯤꯗꯨꯅ ꯃꯄꯥꯟꯒ ꯊꯣꯛꯈꯤꯗ꯭ꯔꯤ, ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔꯁꯨ ꯑꯁꯨꯝꯅ ꯍꯧꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯦꯂꯩ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯇꯧꯕꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕ ꯑꯃꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯁꯤꯟꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯄꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯃꯦꯂꯩ ꯍꯧꯖꯤꯛꯇꯗ ꯃꯃꯥꯡꯗ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯈꯜꯂꯨꯔꯒ ꯃꯊꯟꯇ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯂꯩ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩꯁꯨ ꯐꯥꯔꯦ꯫ ꯋꯥꯈꯜ ꯌꯥꯝ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯂꯩꯈꯤꯔꯝꯃꯤ꯫